Chingay Ching Imoinu Tagalup Waithau na Sinduna Waithau Chingay Ching da Lairiba Ima Imoinu ki Khubamda Nomagi Oiba Tree Plantation Program ama pangthokre Thawam aduda Sanakonungi Ultra Sanglin dagi Amom Ningthau Angom Poraiton UCM gi former President Yunam Nabachandra Thobal College ki Assistant Professor Dr. Laishram Jelsiam Advocate and Director Human Rights Law Network Manipur Maihobam Rakesh Sanakonungi Ahalop Lakpa Advocate Puyam Tomcha Maitai Chingay Ching Imoinu Thawaloki President Wangkim Ibocho Maitai Treasurer SM Tombi Maitai Nachingba Kayana Saruk Yaduna Imoinu Imagi Khubamgi Akoibada Manapungba Amasung Uhai Panba Uchara Kaya Thaki Chingay Ching Imoinu Thawalup Waithaugi member ama oiriba Mutum Raja Maitai na Fongdorapada Ngasi dagi chahi kuntra rungi mamang dagi Chingay Ching Ima Imoinu gi Khubam basi kanana ba honarakpada hojik ti iramdam asida lairiba ireicha kayana leptana mateng pangbirakpa Imagi Khubam asi sengat sagat pagi thabak leptana chathari ngasi sumiyoi kaya amana mateng panglakpa leptri masimak yamna nungaijai Imagi Khubam asibu hena fajahanba ngasi ahumlak shuboina tree plantation gi thoram asi pangthokpani hainasu makha tanasu fongdoki miyamnasu Thawallupu mateng pangbiu haina fongdoraki Tampai na habadi sai pusa ki mamang di ko gila am relation ni dai sai prutna ko matam thador matam chang thador matum da hujik sepat pa sakat pa yamna kanna je ko ko jari hujik no munu ki ko sepat sakat pa lepsadri un thari pa ko ji hapala pa thari sing sina humrak subona chinga sing mai ngagi ko masda asina humrak subone aduga makha tarakpada aikhogi hujik Simple is a good state of material becoming high now. We see other plate had junction of Polita by Habitat, Masiki the Mutus, I mean, Wajay, but will later slap beginning and 6 matam, public pocket, I don't know what it no I have to Hojay have said.